ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯃꯥ ꯕꯕꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯅꯤ ꯏꯅꯝꯃ ꯑꯅꯤ ꯂꯣꯏꯅ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯛꯂꯛꯄꯒꯤ ꯂꯣꯏꯅ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯒꯤ ꯌꯦꯟ ꯀꯦꯖꯤ 5.5ꯅꯦ ꯊꯣꯡꯗꯣꯏꯅꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯣꯏꯅꯦ ꯇꯥꯃꯣꯅ ꯀꯟꯅ ꯀꯛꯊꯔꯤ ꯁꯤ ꯉꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯍꯟꯅ ꯄꯨꯕꯤꯔꯛꯏꯅꯦ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗꯒꯤ ꯅꯣꯏꯒꯤ ꯉꯥ ꯈꯥꯛꯏ ꯅꯣꯏꯒꯤ ꯉꯥ ꯈꯥꯛꯑꯦꯅ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯉꯥ ꯐꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯊꯨꯡꯕꯤꯔꯛꯇꯣꯏꯅꯦ ꯃꯌꯥꯝ ꯁꯤ ꯐꯤꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯍꯟꯅ ꯄꯨꯕꯤꯔꯛꯏꯅꯦ ꯀꯔꯤꯕ ꯄꯣꯂꯤꯁꯇꯔ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯄꯣꯂꯤꯁꯇꯔ ꯁꯨꯠꯅꯤ ꯐꯖꯩ ꯌꯥꯝꯅ ꯇꯥꯏꯔ ꯁꯦꯠꯊꯔꯒꯦ ꯁꯤꯅ ꯐꯅꯦꯛ ꯏꯄꯥꯝ ꯆꯠꯄꯗ ꯁꯦꯠꯊꯔꯒꯦ ꯏꯄꯥꯝ ꯆꯠꯄꯩ ꯂꯝꯕꯤ ꯌꯥꯝ ꯐꯖꯕꯅꯦ ꯌꯨꯝꯗꯤ ꯐꯖꯗꯦ ꯏꯜꯂꯛꯀꯦ ꯃꯇꯦꯛ ꯑꯃ ꯃꯄꯥꯟꯁꯦ ꯌꯥꯝ ꯐꯖꯩ ꯄꯥꯝꯖꯔꯦ ꯀꯦꯃꯦꯔꯥꯗ ꯉꯥꯡꯊꯣꯛꯑꯦ ꯑꯩ ꯐꯣꯟꯗꯤ ꯑꯩ ꯐꯣꯟꯗꯤ ꯃꯌꯥꯝ ꯌꯦꯟ ꯑꯣꯏꯅ ꯇꯧꯔꯦ ꯀꯦꯖꯤ 5.5ꯅꯦ ꯃꯆꯜ ꯂꯣꯏ ꯂꯩꯔꯦ ꯁꯤꯗ ꯊꯣꯡꯕ ꯊꯥꯛꯄꯗ ꯍꯥꯞꯀꯗꯕ ꯑꯗꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯎꯕꯗꯤꯒꯣꯝꯁꯦ ꯌꯥꯝ ꯐꯩꯌꯦ ꯑꯩꯈꯣꯏꯗꯒꯤꯅꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯆꯨꯗꯤ ꯍꯟꯗꯛ ꯂꯣꯏꯔꯝꯃꯦ ꯌꯨꯝꯒꯤ ꯃꯆꯨ ꯁꯨꯡꯂꯩ ꯂꯩꯇꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯌꯣꯜꯂꯦꯕ ꯍꯟꯗꯛꯇꯤ ꯌꯥꯗ꯭ꯔꯦ ꯈꯥꯡ ꯁꯥꯔꯦ ꯊꯥꯎ ꯍꯩꯕ ꯌꯥꯔꯅꯤ ꯏꯅꯝꯃ ꯊꯥꯎ ꯍꯩꯔꯁꯦ ꯈꯥꯡ ꯁꯥꯔꯦ ꯈꯥꯡꯖꯥꯎꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯁꯨꯇꯤ ꯊꯣꯛꯂꯛꯄꯒꯤ ꯑꯩꯈꯣꯏ ꯅꯤꯉꯣꯟꯈꯩ ꯃꯌꯥꯝ ꯁꯤꯡꯗ ꯑꯣꯏꯅ ꯊꯣꯡꯉꯦ ꯁꯤꯡꯗ ꯊꯣꯡꯕꯅ ꯍꯦꯜꯂꯦ ꯃꯍꯥꯎ ꯁꯤꯡꯗ ꯑꯣꯏꯅ ꯊꯣꯡꯉꯦ ꯈꯥꯡꯁꯦ ꯃꯊꯨꯟ ꯇꯩꯁꯟꯕꯅꯦ ꯀꯩ ꯇꯧꯗꯅꯕ ꯍꯣꯔꯦꯟ ꯐꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯍꯟꯗꯛꯇꯤ ꯂꯣꯏꯔꯦ ꯖꯪꯒꯜ ꯑꯣꯜ ꯂꯩꯔꯝꯃꯦ ꯅꯣꯡꯁꯨ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ ꯐꯖꯕꯗ ꯂꯣꯏꯔꯦ ꯁꯧꯒ꯭ꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯃꯃꯥꯡ ꯆꯍꯤꯗꯤ ꯌꯥꯝ ꯐꯕꯅꯦꯕ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯐꯖꯗ꯭ꯔꯦ ꯊꯣꯡꯉꯤ ꯆꯥꯛꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯊꯣꯡꯕ ꯍꯧꯗꯣꯔꯦ ꯅꯤꯉꯣꯟꯈꯩ ꯂꯥꯛꯄ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯕꯁꯤꯅ ꯊꯣꯡꯕ ꯊꯥꯛꯄꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯗꯨꯝ ꯇꯧꯔꯛꯄ ꯊꯣꯡꯕ ꯈꯔ ꯍꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯣꯡꯕꯒꯁꯨ ꯃꯥꯅ ꯁꯥꯟꯅꯕ ꯅꯠꯇꯦ ꯌꯥꯝ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯂꯥꯛꯄꯗꯤ ꯈꯥꯕꯩ ꯆꯥꯅꯤ ꯏꯅꯝꯃ ꯑꯍꯟꯅ ꯊꯣꯡꯉꯤꯅꯦ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯦ ꯊꯣꯡꯕ ꯊꯥꯛꯄ ꯈꯨꯍꯩ ꯑꯃꯅꯦ ꯅꯣꯡꯕꯔꯝꯗ ꯄꯥꯟꯕ ꯏꯅꯝꯃꯁꯨ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝ ꯍꯩ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗ ꯃꯌꯥꯝ ꯉꯥꯔꯤꯒ ꯉꯥꯔꯤ ꯈꯛꯇꯪ ꯊꯥꯛꯑꯒ ꯊꯣꯡꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯏꯟꯖꯥꯡꯒꯤ ꯃꯥꯃꯣ ꯆꯥꯛꯈ꯭ꯔꯕ ꯁꯤ ꯍꯥꯞꯄꯗ
아니 맛있는 야외. 아니 마사지하네. 마사지하면 하고. 원하네. 저거 넣네. हमारा डिजाइन नहीं हुआ है रुमाल दिखाई दे याद है क्या लेकिन ये बहुत काम का जाने ऐसे ये भी खाता बजे सीधो 시제 있는데 우리는 학교 두고 mayam pulabnina wari di sure watre Kanana. Ima su yore e okbuthori ne ai saksi ngomyam singli kumdra ko male thongba loisale e mahau tangbagi amu kothari ne 이거 쎄쎄. 뭐 거기. 왜 저거 가? đi du trên đất cho nên mà mama đi mà chủ mà nó có lấy à mama trên đất đồ mua đi mayam saba horage ado mayam akhoi gi mu sam thi bane nokna bigano 싹 때 꼬는 자야 할 때가 지 아이 좀 자. 나무 방이 맞아 아니 없는데. ngasi dim tang sida loisan jarage